Hainaba amadi lei punsida karigumba posak ama fangnanaba hotnabada punsigi apamba kharadi kathoktoba yade haina malem asida masing thiba yaba miyoi khara khaktani haiba yai asigumlaba punsigi mai pakpa ma oinabagi damakta apamba kya kathokliba asi Ronaldo su atop atai angangumna mama mapaga matam choppada oinaduna laininglamgani adubu football na lining oiraba Ronaldo na nungsiraba mama mapa amadi machin manau singbu yamna nauna thalok lamba taki sangsar asida kanamatana mama mapadagi lam lening bu pamde amadi maruina angang singna yamna thawai nungai daba matawni masagi sahi taragani to surku matamda Ronaldo na mahaki nungsiraba mama mapadagi lam leiba taki matam aduda Ronaldo asi Portugal gi yamna favorable football club Sporting CP da selection funky Haiba club asigi academy na Portugal gi capital Lisbon da lei football sanana bagi damakta 1997 da Ronaldo na mayam thadok laga Portugal gi capital Lisbon da chatpata ki Ronaldo na mathwai yamna nuaitana mayam thadok na chatpata ki mahakna interview amada asumna hai aina kariguma matamda aigi family bu thadokna chatkhiba laitri amadi chatsu chatningde itomda matau karamna laigani haibada yamna waki adubu football amadi mahakki family ki future gi yenglaga thamoida khutum suduna Lisbon da chatpa taki haina matam aduda Lisbon gi football academy da training tawna chahi taraga mari khakta ngai riba Ronaldo na masana masabu professional footballer amagum khanki amadi yamna kanna training su tawki matam adu Ronaldo na thawai haksang yauna kanna sanaklakpa matamni adubu mahakna sahi taraga manga surakpa matamda haksangi problem khara lakhi doctor da lying leba matungda khangba ngamki madudi Ronaldo asi racing heart ki laina nare haina masigi matung doctor na hairaki madudi Ronaldo na karigumba makhal gi chain songwa masana amata sanaba yarare haina maruina football masana asini doctor gi wahai singa du tabada Ronaldo na mahakki mamangda leiramba kudingmak pungmam momsin khrabagum uki amadi football punsi chupa sanaba fanglaroi haina mathwai yamna waki mahakki asa kudimang mami samki amadi nauriba Ronaldo na adugi matik ningba kaiki adubu Ronaldo gi football da ngauzaba amadi nuksizaba adutana asa amata mangan kide amadi matam aduda Ronaldo gi mama mapasu adugi matik macha gi damakta thawai yamna waki masigi matungda Ronaldo gi mama mapana doctor da hangki madudi karigumba makhal amatagi machabu kanba yaba upai leiraroidra haina amadi maduna nabasu phanba amadi football su sanaba toktaba haina doctor aduna asumna kumlaki upai amadi lei adubu yamna khudong thiningai oi amadi heart operation tawba matamda Ronaldo gi punsi su loiba yai haina adubu yamna ngaklibadi Ronaldo na karisu khantaba tawdana football sanaba yaradi haiduna operation tawbada yare haina hairaki adubu mahakki mama mapanadi machabu khudong thiba thokani haiduna operation tawbada yamna yaninglamdi matang asida Ronaldo na asumna themjinki football na aigi punsini karigumba football sanaba toklabadi operation tawdrabasu adum siragani aduna operation adum tawhalasi haina warep asigi matungda Ronaldo gi heart ki surgery tawki amadi mai paki surgery loiraba matung ikuidana Ronaldo hospital dagi discharge tawki amadi matam kharagi matungda Ronaldo na hanagum football practice tawbusu hauki hairiba thodo asina utle madudi Ronaldo na mahaki punsi dagi hena football masanabu aduki mati ngauzaba pamzaba amadi nuksizaba haiba adu asigumba awaba kaya singa si mayok naduna tapna Ronaldo football gi maikaida nuksitkum lepolitin sangsilaki matam khara leiraba matungda yu yamna thakpana maram oiraga masagi chahi yankaigani thoi surakpa aduwaida Ronaldo gi mapa Jose Averio taibang pan thadoki ikhang khangaudana mapana leikidabada Ronaldo aduki matik thamoi kaiki matam chupada Ronaldo na mapabu yamna nungsizaba marup amagum loinaki awa nungai wari kuding Ronaldo na marup amagum mapada share tawi yamna nungsiraba marup amagum laba mapana leikidabada Ronaldo na aduki matik thamoi kaiki amadi Ronaldo na football da mipan tangjaki maram aduna Ronaldo na matam chupada football sanaraga awaba kaungnaba haiduna masana masabu chilhanduna thamki
लेप लेतबा पुंसीगी खोंगसता रोनाल्डो ना फुटबॉल की माइकैदे माई पाकना चंगसिलकपा मतमनी अदुबो खंगौदना रोनाल्डो की ममा कैंसर ना नारे हाइबा खंगबा ngamki mahak ki mapa sikraba matung ikhang khangौदना mama na cancer narakpa aduda Ronaldo kari taugadabano haiba gyan mangki adubu mahak na wasaki madudi mama bu matik chana phananaba layengani haina ngasidi Ronaldo gi hotna jamantana Ronaldo gi mama cancer degi pura naba fare amadi Ronaldo gi manakta fazaraba yumda angang singa nungaina leiri ngasidi Ronaldo atuki matik maming chatlaba paisa paiba mai paklaba football sanaroi ama oiri हाइबा सिंग असि मसा मथंदा लाखिबदि नत्ते महाकी होना जमना ngasi gi phibam asi yawba ngamlibani Ronaldo gi punsi dasu mai pakpa ma oinana ba honabada kawbu ngamloroi daba punsi na tambiram para kaya amasu lotuna thambiramli mathangi episode ta mayamda amuk khangan jage Ronaldo na matau karamna football gi mai kaida mai pakpa oirakhi haiba adu amadi matang asida Daily Dose Manipur na mayamdagi kaina naba yathangsu nijadi